NCD Cell District Health Society Thoubal na sinduna nga si malemgi mapam pumnamakta pangthokhre Primary Health Center Khongjomda World Diabetes Day 2025 pangthokhre Diabetes and Well-being and Diabetes and Workplace haiba theme da pangthokhiba thauramadu Medical Officer Thoubal Dr. Wainokul Singh Chief Guest NCD Cell Thoubal District Nodal Officer Dr. M. Bikramjit Singh na President amadi Shri Natum Social Worker Dr. T.S. Samananda Singh MOICPI Khongjom amadi District Program Manager Shri C.S. Basanta Singh na Guests of Honor oikhi Mayam Taram na okpa amadi mapung oiba warol piraduna Dr. M. Bikramjit Singh na World Diabetes Day thauramasi pangthokpasina aikoi khudingmakta laina asigi matangda wakhal tahanbaga loinana mioibagi sahi tangkak khudingmakta screening tawduna nganna khangdokpa nganna layengba amadi mipan tangdaba punshi mahing ama lainaba honasi haiki thabak supam da laiba matamda work pressure stress amadi atai pukning wakhal nungaitaba mayam asi mayamnasu diabetes na halaknabagi masak amani aikoigi work place ta aikoigi health ka balance ka Aikoigi workplace ka aikoigi health ka balance tongnabo honagadabani Dr. Wainokul Singh CMO Thoubal na aikoi khudingma haksang phana lainaba honasi nongmagi sajal tawduna natraga yumgi thabak suduna humang lokthoknaba honabiba matamgi phangliba haira sing yamna sanaba honabiba thau amadi thum hanthana sanaba honabiba phai diabetes ki hidak sing NCD program makhada lemna piri ngasi thawramaduda Lemna ana layeng bagi thabak pangthoki amadi hidak lakthak singjo yenthoki Cold drink thakpa ai moida undagi potassium chaba ade manam singsa chadaba ai num chadaba apagi adun basok sing tagi moroin oil kone diabetes